Hello guys, this is me Deepak. Welcome back to GOFISH Manipuri channel. Ngasi day GOFISH ki akoi delivery boy oidoi haidi nahangi akoi gi contest today the winner oikraba sing adugi ai gift thinba hoji chacha dore hoji ayu ki pung 3 makhai muk tare ko hoji mathang matang thinba hor ngasi na chacha duije lamje am yame mi manga dugi addressing doi hajar ke ko amana wangkhai ni kwaina ko da wangkhai ningdem pungim panda ama adagi singjamai da ama iril bungda ama adagi kakching da ama aduga amana khongjom oidoi ko moi manga jai sasat mathang thang thilroge akoi Imphal East amadi West ki time limit chu leini na ko aduna pung 10 bok ki mong da in loi cover tok doini kakching chalo ki tang theng made 10 ki tang help de ado yenga ke ado select siyong tu adingo tu hai uba ma'am hi hello bye bye tok chalo bye bye ma'am bye bye isibi tok chalo isibi ga tok chalo phan to isibi ong tok chalo isibi tok chalo Ma'am sini ngasi uzik ai delivery to bagi gipi bathola ge ko tholok toi tor bane ko ado ma'am yang winner jine kana horen gipi bagi do thank you uzik set to loire sat na na bai dong to sem sare ai gi bike ida loire okay so gi ma Hi, Hi. Hi, ma'am. I am a Zilang Kurajam, Wangkaining Tempurium Pandine, Zik Tenariam Nungare, I subscribe William Handy, you can lay Yamavani Tina Calcutta, Lemne, Tamukemo, Tina Tetari workshop Katokande, the Yam Zay Punga Yamane, and Pau Pone Yamanedo. Dog Zay and Nakomi William. Yam say give some give a Yam Lokodon there. The same way. GOFISH Manipuri ki oina aigi strategy ai ta ne ko aigi any giveaway to da inga pi ge bagi keno dile je planning je ado character hoji moi character Imphal manung gi keno ga thamjal ko ado na kitang nga gi kai problem le re bala mi pan da tha ba khot ba amu yol han re ba adu mathak da mo hoji corona gi kai gi anum case serious oim ni na ai gi page da yaw ne anum yeng bi ro ren ora hanga kang ani ado fara yam noi jare ado yam nau gi Kenom de habiro muna GOFISH Manipur bu ma'am yeng biu ko adoga subscribe to biu adoga sigi 50k 100k yo han biu ma'am subscribe to biraga amtang thank you yam yam nungai jare yam thank you so gi yam tai wali ta da biu yam ni hala thank you As you may the later, and this over a winner, a yamba, Kangamam Bocha, Yambi Tonganda later, Yamatinariam Noire, Davoja later, though give an the pizza again. Davoja Bani later, Davoja, congratulations, Davoja. Thank you. Davoja Matanga, Num top video, Yamanatan, thing up our Davoja interest lay and then Punze. Oh, yeah, the Iran name there can't visiting up our corporate and cut thing about Sipina Zuka. Davoja Kaifogan, my rock, I took a sign. Some Nangi, Aqui, Attention, Takapa, a new the more permanent with them. Nankin is no see the Nadum, taking about the ying and Takalapong and Daida. Fiber was a coin, can always the next in Galum, can oil. Another coin is interest like no other question. Okay, that was I say, and young Vivi, that was I could interest like me never. The Paco no Karnamo, Colonna, Traganam, the Cosen, and says, and Bibi, that was again. As in the Dawaja, I subscribers in the Duga, Yamazuni Haita, and on the Kanakana says, and Piva. The Yama, thank you. Ngasi winner ori di dawi chai ban hana khangna na te jung si thengna dawi cha sa ha mane khangje je mane ado samna hana de nang haipe de khangum to re na pahari da hang ma ko oh swain to na dipa na mai channel ama link khlai koi bas aham ba hol poi do koi gi haipe ho ge to nang koi chu pa da nga ga pi de na oja buri na da to mai chi adum tholak to ma le
ꯏꯄꯤꯁꯣꯠ 9 ꯑꯗꯣ ꯑꯩ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯃꯌꯥꯝ ꯑꯇꯩꯗꯁꯨ ꯅꯝꯕꯨꯟ ꯊꯥꯒꯠꯂꯛꯄꯗꯨꯗ ꯅꯪꯅ ꯊꯥꯈꯤꯕ ꯋꯥꯔꯗꯤꯡꯗꯣ ꯑꯗꯨ ꯁꯨꯝ ꯁꯦꯝ ꯑꯦꯖ ꯏꯠ ꯏꯁ ꯂꯩꯕꯅꯤꯅ ꯑꯃꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥꯅ ꯉꯥꯏ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯝꯕꯨꯟꯒꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯆꯠꯄꯗ ꯑꯩ ꯌꯥꯎꯔꯒꯦ ꯑꯩꯁꯦ ꯈꯣꯏꯁꯨ ꯆꯨꯞꯃꯤꯟꯅꯕ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯅ ꯅꯪꯅ ꯅꯝꯖꯒꯗꯧꯗꯣ ꯄꯨꯔꯥ ꯈꯣꯏꯁꯨ ꯆꯨꯞꯄꯒ ꯑꯗꯩ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯔꯖꯥꯠꯅꯦ ꯄꯣꯠꯇꯣ ꯃꯤ ꯑꯈꯪꯕꯁꯨ ꯆꯠꯃꯤꯟꯅꯩꯗꯣ ꯉꯥ ꯐꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦꯕ ꯃꯥꯅꯦ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯀꯩꯅꯣ ꯌꯥꯎꯗꯦꯕ ꯃꯥꯅꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯆꯠꯃꯤꯟꯅꯕꯗ ꯃꯊꯪꯗꯗꯤ ꯌꯥꯎ ꯑꯗꯣ ꯐꯔꯦ ꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯌꯥꯝꯕ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯒꯤꯗꯃꯛꯇ ꯊꯝꯕꯤꯌꯨꯅ ꯏꯅꯥꯎꯒꯤ ꯒꯣꯐꯤꯁ ꯃꯅꯤꯄꯨꯔꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯩ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯤꯁ ꯃꯥꯁꯇꯔꯅꯤ ꯃꯥꯒꯤ ꯐꯤꯗꯕꯦꯛ ꯑꯗꯒꯤ ꯃꯥꯒꯤ ꯁꯣ ꯑꯇꯩ ꯃꯥꯒꯤꯅ ꯄꯥꯝꯖꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯈꯣꯏ ꯆꯨꯞꯄꯁꯤꯗ ꯀꯥꯟꯅꯒꯗꯧꯕ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯑꯩꯈꯣꯏ ꯗꯤꯄꯛꯅ ꯍꯌꯦꯡ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗ ꯁꯖꯦꯁꯟ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯔꯛꯀꯅꯤꯅ ꯑꯩꯅ ꯀꯩꯅꯣ ꯑꯁꯥ ꯇꯧꯖꯩ ꯄ꯭ꯂꯤꯖ ꯗꯤꯄꯛꯀꯤ ꯒꯣꯐꯤꯁ ꯃꯅꯤꯄꯨꯔꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯣꯠ ꯀꯩꯅꯣ ꯑꯣꯏꯕ ꯇ꯭ꯔꯦꯟꯁꯤ ꯂꯣꯡꯎꯞꯀ ꯏꯟ ꯃꯦꯂꯥꯁꯤ ꯅꯝꯕꯔ 1ꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯑꯃꯨꯛ ꯆꯧꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯊꯦꯡꯛ ꯌꯨ Ai trên दुकान có phải silê sister anh đi silê đấy sister ấy gift xí lấy ra đấy sister đã pi gì ai sẽ anh đi đâu có mà đây sẽ congratulation hay tạm này anh Hàn đi đó winner rồi bagi đây sẽ đó comment đó không ai nó yang thà rất là ai là cũng đi đâu cũng đây là nó mình không biết rồi ꯑꯩꯒꯤ ꯁꯤꯁꯇꯔ ꯆꯣꯝꯕꯤꯁꯤ ꯂꯩꯔꯦ ꯑꯗꯣ ꯏꯆꯦ ꯏꯪꯕꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯆꯣꯝꯕꯤꯅ ꯄꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯏꯆꯦ ꯏꯪꯕꯤꯁꯨ ꯁꯤꯁꯇꯔ ꯆꯣꯝꯕꯤꯁꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯗꯣ ꯃꯊꯪ ꯑꯃꯨꯛꯀ ꯑꯃꯨꯛ ꯏꯆꯦ ꯏꯪꯕꯤꯒꯤ ꯃꯤꯡꯗ ꯐꯥꯎꯔꯗꯤ ꯒꯤꯐ ꯑꯅꯤ ꯄꯨꯔ ꯂꯥꯛꯑꯒꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯑꯍꯨꯝ ꯄꯨꯔꯛꯇ ꯌꯥꯔꯣꯏꯌꯦ ꯑꯍꯨꯝ ꯄꯨꯔꯛꯇ ꯌꯥꯔꯣꯏ ꯑꯍꯨꯝ ꯏꯅꯦꯒꯤ ꯑꯗꯣ ꯑꯩꯒ ꯌꯥꯎꯔꯒ ꯁꯤꯁꯇꯔꯗꯣ ꯍꯣꯏ ꯁꯨꯝ ꯕꯤꯠ ꯑꯃꯗꯤ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯁꯨ ꯅꯠꯇꯦ ꯁꯨꯝ ꯕꯤꯠꯇ ꯑꯗꯩ ꯑꯩꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯈꯩ ꯎꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯅꯁꯨ ꯁꯨꯃꯥꯏꯅꯒ ꯆꯠꯄꯁꯦ ꯑꯍꯥꯟꯕꯅꯦꯕ ꯏꯅꯦ ꯈꯪꯕ ꯃꯥꯅꯤ ꯑꯗꯣ ꯃꯃꯥꯡꯗ ꯇꯧꯋꯦ ꯑꯗꯩ ꯁꯨꯝ ꯀꯃꯦꯟ ꯀꯩꯀꯥꯗꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯅꯦ ꯅꯣꯏꯗꯣ ꯑꯗꯨꯅꯤꯗꯅꯦ ꯍꯣꯏ ꯑꯗꯨꯗꯅ ꯁꯨꯃꯥꯏꯅꯒ ꯗꯥꯏꯔꯦꯛ ꯎꯅꯕꯒꯤ ꯆꯥꯟꯁꯁꯦ ꯁꯨꯝꯕꯗ ꯐꯪꯗꯕꯅꯤꯅ ꯁꯨꯝꯕꯗꯣ ꯂꯧꯖꯕꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯏꯔꯥꯡꯗꯤ ꯍꯧꯒꯠꯂꯦ ꯀꯣꯔꯣꯅꯥ ꯀꯟꯈꯠꯂꯦꯅ ꯇꯧꯔꯤꯁꯤꯗꯤ ꯀꯟꯈꯠꯈ꯭ꯔꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯂꯣꯛꯗꯥꯎꯟ ꯇꯧꯗꯣꯏꯅꯣ ꯈꯪꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯉꯜꯂꯤꯉꯩꯗ ꯂꯥꯛꯆꯍꯧꯔꯕꯅꯦ ꯑꯗꯣ ꯁꯤꯁꯇꯔ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯥꯖꯔꯨꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯊꯥꯒꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯒꯤ ꯎꯔꯨꯕꯗ ꯑꯩꯈꯣꯏ ꯐꯥꯕꯗꯤ ꯐꯪꯗ꯭ꯔꯒꯁꯨ ꯍꯦꯛ ꯎꯕꯗ ꯏꯁꯥꯅ ꯐꯥꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩꯑꯕ ꯌꯦꯡꯍꯟꯕ ꯑꯗꯨ ꯌꯦꯡꯕ ꯐꯪꯍꯟꯕꯗ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯈꯪꯗ꯭ꯔꯦ ꯀꯌꯥ ꯅꯨꯡꯉꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯄꯗꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯅ ꯊꯥꯒꯠꯂꯛꯄꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯑꯋꯥꯡ ꯊꯕꯛ ꯁꯨꯔꯨꯕꯁꯨ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯕꯗꯣ ꯅꯨꯡꯉꯥꯏ ꯉꯥꯛꯇꯪ ꯋꯥꯈꯜꯁꯨ ꯈꯤꯇꯪ ꯁꯥꯟꯇꯤ ꯑꯣꯏ ꯉꯥ ꯐꯥꯅꯤꯡ ꯉꯥ ꯍꯥꯏꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯝꯅꯔꯤꯕꯅꯦꯕ ꯄꯥꯝꯅꯕꯅꯤꯅ ꯉꯥ ꯐꯥꯕꯒꯤ ꯃꯦꯂꯥ ꯊꯥꯒꯠꯄꯗ ꯃꯌꯥꯝꯅ ꯁꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯤꯌꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯌꯣ ꯑꯗꯨꯒ ꯌꯥꯎꯅꯤꯡꯕ ꯈꯨꯅꯤꯡꯕ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏꯀꯣ ꯌꯥꯏ ꯑꯗꯨ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯑꯗꯨꯝ ꯐꯥꯕ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅꯤꯡꯉꯦ ꯑꯗꯣ ꯉꯥ ꯐꯥꯕꯗꯤ ꯍꯩꯇꯦ ꯇꯦꯡꯀꯣꯠ ꯈꯛꯇꯪꯅꯦ ꯂꯧꯈꯠꯄ ꯐꯥꯕꯗꯤ ꯍꯩꯇꯦ ꯑꯗꯣ ꯐꯥꯗꯤ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯁꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯏꯆꯦ ꯏꯪꯕꯤ ꯑꯗꯣ ꯏꯆꯦ ꯅꯅꯥꯎ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯇꯧꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣ ꯑꯩꯈꯣꯏꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯁꯤꯁꯇꯔ ꯆꯣꯝꯕꯤ ꯑꯗꯒꯤ ꯏꯅꯦ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯝꯕꯤ ꯂꯝꯒꯥꯡꯗ
follow the boy you inegi borni matung da su ineo ju mayam phab du yenge yauge simangai le inegi bo hoi ne ya no je thank you Marconino hey मैं उसी खोंजोम दे ले रहे अदुगा आईगी क्या है इधर ब्रो मार्कोनी थे ना रे मार्कोनी खुद तो शौक तो जाम नहीं था कोरोना ने हर एक पाहम दो आई कौन शौक चलो रे मार्कोनी जो ले रहे दो उसी कोई ले जो खोंजोम दे नहीं मार्कोनी खोंजोम दे की वाला में को आई ना पाव पांग ना मतुंग दे खांगोने अदो नोआई वो कौन तो गया ना ये अब दे मुंगे ओ फरे मार्क्स तीन मुसलो नोआई ते आई दी सोम कनो तो उधर को आई का खंग नहीं ऐंगोंदे का पाम दी सुजुगी ने पक्ति के जो पकलुन है अदो मार्कोनी ना अकोई नहान पांगथोक की मार्कोनी नो याना लंगने लाउथोक दा मार्कोनी ना नंबर 1 नंगी कमेंट ना क्वाई फास्ट ले बाय तार थिंगना थिंगागी बाय तार थिंगना ब्रो ना आईगी पोस्ट तो पी यो का तुम लोशन गए था अदो मतम तो फागरे को अदो मार्कोनी से ले रहे मार्कोनी जो दाव या बा मी सिंग ये दी सम खंग हाइरो दिन ना तेन दत्रा आई खाली सांग तो येंग का हाई गया था सांग तो पेंगा की सांग तो कोला गान नाम का तिकुन खल लगा है हाँ खल अंक दो क्या हम चाहोगे को क्या नहीं है ना त्रा नहीं ये सांग अदो पर मार्कोनी अदो मार्कोनी से कांग्रेचुलेशन मार्कोनी से मार्कोनी गिफ्ट है हुजिक अदो याम नुंगाई रे आइगी सब्सक्राइबर जो है रे आइगी ब्रो जे अनम आइगी YouTube की वीडियो के गाजो मैं येंगे मा अदुम थकता नुम कमेंट जो नुम पिने अदो मथकता विनर जो ngosele अदो मार्कोनी कांग्रेचुलेशन याम नुंगाई रे चाइसिंग चाबो तारे अदुना आइगी चैनल जी मतांग कितंग कइनो खरा हाबियु दना कमाई तोगे खोके अदो nga phao yi mu ji noi sum u de dana tai de de sing mo video de dana tonga video mo mi noi ai ta oi Marconi thank you sine Marconi una re huji am tang ngai re huji ai huji khongjom yo re kakching nang yo re adu Marconi thank you am tin ngai re adu mathang dong ka theng na gi je huji corona ga nalam de di ko sky no sapo ka saru yam ne adu pare chogi thank you gona pare leuro noi dai ma sa ne sina nào ngai bo nang ji ngi se nang yo ngi se tu Marconi gi mayam bi ma sa nu pa ne yango su dai kai jo ado pare Marconi se lai ko pare leuro sama sama Robinson thole ha chalo re nang na last ne sai sing jao ji da sare saro ji pare ai huzik karai tare aroi ba hai tare ne hoinam Robinson hoi gi lekai de le re moi gi thongan da ni ado aroi ba di asai gi moi mari ma piru re na wangkai da ma singyamai da ma adagi irimung da ma adagi sidi khongjom da ma aduga Robinson na last tare hello Robinson मैम Robinson ना ये सी नहीं ऐसे Marconi उगरे देखिए ते मैं उगरे तो नको अदो जिला जो उगरे Robinson सिले रे Robinson मासूम तो लोग तो पिन ऐ बेटा अदो था लोग हम जलो ऐ लाम ना नमक तो Robinson सिले ती हैंडसम हुए ले मैं अदो पर Robinson जे ऐसी की विनर ने को अदो माँ का ना रोबे ने अदो गिफ्ट से मांगने हम सुना पिथो जे ऐ जो जिपुंग almost Tarama tung taramani amu halak tu ni na ko ado gibana pirage na duga wari charge Robinson sile re ado Robinson ji hai ba ai bro ji jo nam phana nam ai video je nam yengba mi ni kem karge ado khang de ka paw paw da na keno da gi ho ya ai je date nan April gi date 27 da fast ma samuru da ma samuru nga pa bai do khwa ham ba YouTube da recommend tor ko dai yeng ne ba adagi dum
ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯌꯦꯡꯍꯧꯔꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯦꯕ ꯑꯦꯄ꯭ꯔꯤꯜꯗ ꯊꯦꯡꯅꯕꯅꯦꯕ ꯎꯝ. ꯑꯗꯨꯒ ꯑꯗꯨꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗ ꯉꯁꯥꯏ ꯄꯣꯁꯇꯣ ꯁꯤꯒꯤ ꯊꯦꯡꯅꯕ ꯄꯣꯁꯇꯣ ꯊꯦꯡꯅꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯋꯤꯟꯅꯔ ꯑꯣꯏꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯨꯝ ꯕꯤꯠꯀꯤ ꯋꯥꯅꯤꯗ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯋꯥꯈꯟꯗꯣ ꯑꯩ ꯁꯨꯝ ꯕꯤꯠꯅꯤꯗꯅ ꯑꯩꯁꯨ ꯀꯣ ꯍꯌꯦꯡ ꯁꯨꯝ ꯈꯔ ꯂꯩꯔ ꯁꯨꯝ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯇꯧꯈꯠꯂꯛꯈꯤꯅꯤꯗ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕꯅꯤꯅ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔ ꯐꯖꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯉꯥ ꯐꯥꯕꯩ ꯑꯇꯩ ꯆꯦꯅꯦꯜ ꯑꯇꯩ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯅ ꯍꯌꯦꯡ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯂꯩꯔꯕꯅꯤꯅꯀꯣ ꯑꯩ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯔꯣꯕꯤꯟꯁꯟꯅꯁꯨ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯈꯤꯁꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯂꯩꯔꯕꯅꯤꯅ ꯔꯣꯕꯤꯟꯁꯟ ꯁꯥꯎꯔꯗꯦꯀꯣ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯂꯩꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯁꯦ ꯍꯌꯦꯡ ꯀꯣꯔꯣꯅꯥ ꯈꯤꯇꯪ ꯅꯦꯝꯊꯔꯒ ꯑꯩ ꯑꯃꯨꯛ ꯀꯣꯏꯔꯛꯀꯦꯕ ꯍꯧꯖꯤꯛꯇꯤ ꯁꯛꯁꯨ ꯈꯪꯅꯔꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯅꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯣꯜꯔꯦꯗꯤ ꯑꯣꯏꯔꯦ ꯐꯣꯟ ꯅꯝꯕꯔ ꯀꯩꯀꯥ ꯂꯣꯏ ꯂꯩꯅꯔꯕꯅꯤ나 ꯍꯌꯦꯡ ꯀꯣꯔꯣꯅꯥꯒ ꯐꯅ ꯂꯣꯏꯔꯀꯥꯟꯗ ꯐꯅ ꯀꯣꯏꯔꯛꯀꯦ ꯔꯣꯕꯤꯟꯁꯟ ꯁꯥꯎꯕ ꯌꯥꯗꯦ ꯍꯣꯏ ꯔꯣꯕꯤꯟꯁꯟ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯔꯣꯕꯤꯟꯁꯟ ꯑꯩꯒꯤ ꯅꯌꯥꯝꯕꯩ ꯆꯦꯅꯦꯜꯒꯤ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯕꯤꯌꯨꯗꯅ ꯃꯌꯥꯝꯗ ꯚꯤꯌꯨꯋꯔ ꯑꯇꯩꯗ ꯕ꯭ꯔꯣꯒꯤ GOFISH ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯉꯥꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯣꯞ ꯆꯦꯅꯦꯜ ꯑꯃꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯁꯤꯌꯥꯔ ꯀꯃꯦꯟ ꯑꯗꯨꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯁ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯔꯣꯕꯤꯟꯁꯟ ꯑꯩ ꯅꯩꯁꯜꯂꯦ ꯂꯣꯏꯔꯛꯄꯗ ꯁꯤꯗ ꯄꯣꯠꯇꯤ ꯁꯤ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯔꯣꯕꯤꯟꯁꯟ ꯊꯦꯡꯛ ꯌꯨ ꯑꯁ ꯌꯥꯝꯗꯤ ꯊꯦꯡꯛ ꯌꯨ ꯔꯣꯕꯤꯟꯁꯟ ꯑꯗꯨ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯐꯔꯦ ꯉꯁꯤ ꯔꯣꯕꯤꯟꯁꯟꯁꯨ ꯎꯅꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯍꯌꯦꯡ ꯈꯔ ꯂꯩꯔ ꯄꯨꯟꯁꯦ ꯀꯣꯔꯣꯅꯥ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯔꯣꯝ ꯂꯣꯏꯔꯀꯥꯟꯗ ꯅꯣꯏ ꯄꯨꯂꯞ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯑꯒꯦ ꯑꯩ ꯀꯣꯝꯊꯣꯛꯑꯀꯥꯟꯗ ꯂꯩꯗꯅ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯔꯦꯕ ꯐꯔꯦ ꯔꯣꯕꯤꯟꯁꯟ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ Hello guys, ꯑꯩꯈꯣꯏ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯋꯥꯡꯈꯩꯗꯒꯤ ꯍꯧꯔꯀꯥꯟꯗ ꯀꯛꯆꯤꯡ ꯐꯥꯎꯕꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 5 ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯃꯌꯥꯝꯅ ꯎꯕꯤꯔꯦꯗꯅ ꯑꯩꯅ ꯃꯊꯪ ꯑꯩ ꯒꯤꯐ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯩꯗ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯎꯅꯕ ꯐꯪꯕ ꯑꯁꯤꯅꯦꯕ ꯑꯩ ꯃꯃꯥꯡꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯎꯅꯔꯀꯥꯟꯗꯩꯗ ꯃꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯑꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯒ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯗꯨꯅ ꯇꯧꯁꯨ ꯇꯧꯖꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯩ ꯈꯟꯖꯔꯛꯄ ꯑꯗꯣ ꯉꯁꯤ ꯐꯪꯉꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯅ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯇꯧꯖꯔꯤ ꯈꯔꯁꯦ ꯃꯣꯏꯅ ꯈꯪꯕꯤꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯁꯤꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ GOFISHꯀꯤ ꯑꯅꯧꯕ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯑꯩ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯖꯒꯦ ꯃꯈꯥ ꯇꯥꯕꯗ ꯏꯟꯇꯔꯦꯛꯁꯟ ꯀꯌꯥ ꯑꯃ ꯇꯧꯅꯅꯕ ꯈꯣꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯕ ꯉꯝꯅ ꯀꯃꯥꯏꯅ ꯇꯧꯔ ꯅꯨꯡꯉꯥꯏꯍꯟꯗꯒꯦ ꯑꯗꯩ ꯃꯌꯥꯝꯒꯤ ꯃꯣꯠꯅ ꯀꯩꯅꯣ ꯑꯩ ꯈꯪꯅꯅꯕ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥꯒꯤ ꯏꯔꯥꯡꯁꯨ ꯀꯟꯖꯜꯂꯛꯄ ꯀꯣꯔꯣꯅꯥꯒꯤ ꯏꯔꯥꯡꯁꯦ ꯀꯟꯖꯜꯂꯛꯄꯅꯤꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯝꯐꯥꯜ ꯏꯁ ꯋꯦꯁꯇ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯂꯥꯎꯊꯣꯛꯄ ꯑꯗꯒꯤ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯊꯝꯃꯒꯁꯨ ꯑꯗꯨꯝ ꯃꯥꯟꯅꯕꯅꯦ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯆꯞ ꯃꯥꯟꯅꯔꯦ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯀꯟꯖꯜꯂꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯥ ꯐꯥꯕ ꯆꯠꯆꯗ꯭ꯔꯦ ꯂꯣꯏꯅꯅ ꯉꯥ ꯐꯥꯕ ꯆꯠꯄꯤꯔꯤꯕ ꯑꯩꯒꯤ ꯇꯤꯝ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ GOFISHꯀꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯑꯊꯤꯡꯕ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯒ ꯉꯥ ꯐꯥꯕ ꯈꯛꯇ ꯅꯠꯇꯕ ꯑꯇꯩ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯦꯞꯅꯔꯤꯗꯅꯀꯣ ꯑꯗꯣ ꯊꯕꯛ ꯇꯧꯅꯨ ꯆꯠꯀꯅꯣꯅ ꯑꯈꯟꯅꯅ ꯊꯤꯡꯕ ꯅꯠꯇꯦ ꯑꯗꯣ ꯃꯈꯣꯏꯅ ꯊꯤꯡꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯃꯩꯒꯁꯦ ꯆꯪꯉꯛꯇꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗ ꯅꯥꯔꯛꯇꯅꯕꯅꯦꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯅꯦꯕ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯀꯥꯟꯗꯩꯗ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯉꯥ ꯐꯥꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯩ ꯉꯥ ꯐꯥꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯒꯤ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯍꯧꯖꯤꯛꯇꯤ ꯁꯦꯀꯦꯟ ꯋꯦꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯍꯥꯏ ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛꯁꯨ ꯅꯥꯖꯗ꯭ꯔꯤ ꯃꯌꯥꯝꯁꯨ ꯅꯥꯗ꯭ꯔꯤ ꯍꯥꯏꯅ ꯑꯩꯅ ꯑꯁꯥ ꯇꯧꯏ ꯑꯗꯨꯅ ꯅꯥꯔꯛꯇꯅꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ ꯃꯗꯨ ꯈꯪꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ GOFISHꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯠꯄ ꯉꯝꯖꯗ꯭ꯔꯒꯁꯨ ꯇꯣꯉꯥꯟꯕ GOFISHꯀꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯥꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯁꯨ ꯑꯃꯗꯕꯨ ꯑꯣꯏꯔꯁꯨ ꯇꯣꯉꯥꯟꯕ ꯀꯟꯁꯦꯞꯇ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯁꯦꯝꯅꯅꯕ ꯍꯣꯠꯅꯖꯒꯦ
aduna mayam stay safe stay healthy kopunamak corona virus aiba virus se sangdana ba yam section na leji tangai phadana thabak chat patara ga ju yam section na se mask optana ko hand sanitizer ke ka mayam haptana ekta pura sungna na dana ba kaino section je ko adu si haijaraga matang asida ngasi gi damak di GOFISH Manipuri gi asum laba video je kudol tamai video je matang ase lotion jarage duga makha tarakpa koi gi GOFISH ki nongai ba video ke amna mu thengna je ai huji video number angka ju hana ai ningsing jari video number sak pangam draga ju ayum da lei na mayang gi damak kai kai tawba ba hena nongai da mayam gi ngak lockdown mung jai na mayam potha ba ya ga video ai compulsory semjarakani mayam aduna ai channel se subscribe to the channel sing subscribe to biro already subscribe to the channel sing na like amadi comment pibiro aduga high river video sing ano video me amdo ngai minarse thank you kurumjai